ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯨꯠ ꯊꯣꯛꯄꯤ ꯂꯩꯔꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯨꯠ ꯊꯣꯛꯄꯤ ꯂꯩꯔꯛ꯫ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯕꯤꯕꯦꯀꯥ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯁꯕꯤꯇꯥꯅ "ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ "ꯆꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯕꯤꯇꯥꯅ "ꯌꯨꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤꯅ ꯅꯃꯥꯟꯅꯕ ꯈꯔꯒ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯥꯛ ꯆꯥꯈꯣ ꯑꯃꯨꯛ ꯊꯜꯂꯝꯕꯅꯤ ꯀꯩꯅꯣ ꯇꯧꯕ ꯍꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯍꯥꯏ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕ ꯊꯕꯛꯇꯨ ꯆꯠꯂꯨꯔꯕ꯭ꯔꯥ ꯅꯪ?" "ꯑꯣ ꯆꯠꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯛꯏꯁꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯊꯕꯛ ꯑꯃꯇꯪ ꯍꯥꯏꯔꯨꯕꯗ ꯍꯣꯔꯦꯟꯒ ꯍꯌꯦꯡꯒ ꯀꯥꯎꯔꯝꯃꯦꯒ꯫ ꯅꯪ ꯑꯃꯅꯦ ꯃꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏꯗꯕꯅꯤ." "ꯏꯃꯥ ꯃꯤ ꯑꯣꯏꯕꯩ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯋꯥ ꯉꯥꯡꯂꯤꯕꯁꯦ? ꯅꯠꯇꯦ ꯁꯥ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏ ꯖꯪꯒꯜꯗ ꯆꯠꯂꯝꯕꯅꯤꯅ." "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯉꯥꯡꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ." "ꯏꯃꯥ ꯑꯩ ꯆꯠꯂꯒꯦꯁꯦ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯅꯕꯣꯛꯅꯅꯦ ꯆꯥꯛ ꯆꯥꯈꯣꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯔ ꯍꯜꯂꯛꯀꯅꯤ꯫ ꯍꯥꯏ ꯆꯥꯛ ꯆꯥꯔꯛꯀꯅꯨ." ꯑꯁꯨꯝꯅ ꯃꯃꯥ ꯁꯕꯤꯇꯥꯅ ꯕꯦꯕꯦꯀꯥꯗ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯦꯕꯦꯀꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯕꯦꯕꯦꯀꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯄꯔꯞ ꯆꯦꯟꯅꯈ꯭ꯔꯤꯕꯗꯨ ꯕꯦꯕꯦꯀꯥꯅ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯒꯝ ꯂꯥꯛꯄ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ "ꯉꯥꯏꯈꯣꯅꯦ ꯔꯣꯍꯤꯠ" ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠꯅ "ꯀꯩꯗꯧꯔꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯕꯦꯕꯦꯀꯥꯅ "ꯉꯥꯏꯈꯣꯅꯦꯍꯦ ꯃꯌꯥꯝ ꯒ꯭ꯔꯨꯡ ꯆꯦꯟꯅꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯍꯥ ꯀꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯇꯣꯏꯁꯤꯅ? ꯑꯁ ꯅꯪ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ?" "ꯇꯥꯗꯦꯗ ꯀꯔꯤ ꯄꯥꯎꯅꯣ? ꯑꯌꯨꯛ ꯉꯟꯇꯥ ꯊꯦꯡꯅꯔꯒꯕꯨ." "ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯃ ꯂꯩꯕꯗꯣ ꯌꯥꯝꯅ ꯈꯨꯕ ꯂꯥꯏꯒ ꯊꯣꯛꯑꯦ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗ ꯉꯔꯥꯡ ꯂꯥꯏꯑꯣꯛ ꯂꯩꯌꯦ꯫ ꯑꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯆꯦꯟꯅꯔꯤꯕꯁꯤꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯤꯕꯦꯀꯥꯅ "ꯑꯁ ꯑꯩꯗꯤ ꯑꯗꯨ ꯂꯝꯕꯤꯗꯣ ꯐꯥꯎꯔꯒ ꯍꯧꯖꯤꯛ ꯆꯠꯀꯦꯅ ꯊꯣꯛꯂꯛꯂꯤ." "ꯆꯠꯂꯨ ꯀꯩꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯀꯩꯝ ꯇꯧꯗꯕꯅꯤꯍꯦ ꯅꯨꯡꯗꯥꯡꯗꯕꯨ ꯈꯔ ꯁꯥꯊꯤꯕꯩ ꯋꯥꯅꯤ꯫ ꯅꯍꯥꯟ ꯋꯥꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯂꯥꯏꯗꯨ ꯑꯃꯨꯛ ꯁꯥꯐꯣꯡꯉꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ꯫ ꯑꯩ ꯆꯠꯂꯦ." "ꯑꯥꯎ ꯍꯣꯏ." ꯕꯤꯕꯦꯀꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯕꯦꯀꯥ ꯃꯍꯥꯛꯀꯤ ꯃꯕꯣꯛꯍꯣꯏꯗ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯕꯤꯕꯦꯀꯥ ꯃꯈꯣꯏꯒꯤ ꯃꯕꯣꯛꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯕꯣꯛꯇ ꯕꯤꯕꯦꯀꯥꯅ ꯃꯃꯥ ꯁꯕꯤꯇꯥꯅ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯄꯤꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛ ꯑꯗꯨꯅ "ꯍꯥꯏ ꯅꯪꯒꯤ ꯐꯤ ꯄꯤꯕꯒ ꯂꯥꯏꯔꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯕꯦꯀꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯕꯣꯛꯅ "ꯅꯪ ꯉꯁꯤꯗꯤ ꯆꯠꯂꯨꯔꯒꯅꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ꯫ ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯥꯃꯍꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯟꯁꯥꯡ ꯁꯦꯝꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯊꯋꯥꯏ ꯋꯥꯅꯔꯝꯂꯤꯕꯅꯤ꯫ ꯅꯍꯥꯛ ꯂꯥꯛꯄꯁꯤ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯇꯧꯕꯇꯕꯨ ꯕꯤꯕꯦꯀꯥꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗ ꯍꯟꯈꯤꯒꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯃꯕꯣꯛꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯨꯃꯤꯠ ꯇꯥꯔꯒꯅꯤꯅꯦ ꯆꯠꯅꯒꯗꯧꯔꯤꯕ ꯆꯥꯛꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯕꯦꯀꯥꯅ "ꯂꯨꯔꯦꯗꯅ ꯑꯗꯨꯗꯤ ꯏꯕꯣꯛ ꯑꯩ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯂꯩꯔꯛ ꯃꯆꯤꯜ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯒꯤ ꯃꯕꯣꯛꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯤꯕꯦꯀꯥ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯕꯣꯛꯍꯣꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯤꯕꯦꯀꯥꯒꯤ ꯃꯃꯥ ꯁꯕꯤꯇꯥꯁꯨ ꯈꯪꯂꯤ ꯕꯤꯕꯦꯀꯥ ꯑꯥꯗ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯇꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯗ ꯃꯔꯥꯏ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯊꯣꯛꯂꯤ꯫
ꯊꯦꯡꯖꯜꯂꯛꯂꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯁꯕꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯕꯦꯀꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯁꯕꯤꯇꯥ ꯃꯤꯄꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯇꯥꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯅꯦ ꯃꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯇꯥꯅ ꯈꯪꯂꯤ ꯕꯤꯕꯦꯀꯥꯗꯣ ꯁꯣꯏꯗꯅ ꯑꯍꯤꯡ ꯂꯦꯛꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯇꯥꯅ ꯑꯍꯤꯡ ꯂꯦꯛꯂꯛꯀꯅꯤ ꯀꯥꯏꯗꯅ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯅꯕ ꯇꯧꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯕꯤꯕꯦꯀꯥ ꯃꯈꯣꯏꯒꯤ ꯃꯥꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ 10 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯕꯤꯕꯦꯀꯥꯒꯤ ꯃꯥꯃ ꯍꯣꯏꯈꯣꯏ ꯑꯗꯨꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ꯫ ꯃꯥꯃ ꯑꯗꯣ ꯃꯍꯥꯛ ꯌꯨ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯆꯪꯈꯤꯅꯕ ꯇꯧꯔꯛꯄꯗ ꯕꯤꯕꯦꯀꯥꯅ ꯂꯩꯔꯛ ꯃꯆꯤꯜ ꯐꯥꯎꯕ ꯊꯤꯟꯕꯤꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯕꯦꯀꯥꯒꯤ ꯃꯥꯃ ꯑꯗꯨꯅ ꯑꯍꯤꯡ ꯂꯦꯛꯊꯣꯛꯑꯣ ꯅꯪꯕꯨ ꯊꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯑꯃꯨꯛ ꯉꯝꯂꯔꯣꯏ꯫ ꯅꯪꯒ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯤ ꯌꯥꯏ, ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯉꯥꯎꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪ ꯑꯍꯤꯡ ꯂꯦꯛꯑꯣꯀꯣ꯫ ꯕꯤꯕꯦꯀꯥ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯍꯥꯛ ꯌꯥꯗꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯃꯪꯁꯤꯜꯂꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯪꯂꯛꯂꯤꯕ ꯅꯣꯡꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯤ, ꯍꯥꯏꯕꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯪꯂꯛꯈꯤꯕ ꯅꯣꯡꯅꯤꯅ ꯃꯈꯣꯏꯅꯁꯨ ꯅꯣꯡ ꯃꯪꯉꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯂꯩꯕꯅ ꯈꯪꯉꯨꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯅꯣꯡ ꯈꯣꯡꯂꯤꯁꯤꯕꯨ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯀꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯣ? ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯦ, ꯅꯣꯡꯁꯨ ꯌꯨꯒꯨꯝ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯕꯣꯛꯄꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯕꯤꯕꯦꯀꯥꯅ ꯑꯕꯣꯛ ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ, ꯏꯃꯥꯗꯣ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕꯗꯣ, ꯌꯨꯝꯗꯣ ꯅꯣꯡꯁꯨ ꯌꯨꯒꯨꯝ ꯇꯧꯕꯅꯤ, ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯇꯧꯔꯛꯂꯕꯗꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯤꯒꯟꯕꯅꯤ, ꯑꯩ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯕꯨ ꯑꯍꯤꯡ ꯂꯦꯛꯂꯒ ꯆꯠꯂꯣꯅꯦ, ꯅꯪꯒ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯁꯨꯛꯄꯅꯤꯅꯦ ꯅꯪꯕꯣ, ꯅꯥꯄꯤꯒꯤ ꯅꯥꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯕꯣꯛ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯕꯦꯀꯥ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯃꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯇꯧꯔꯤꯁꯦ, ꯌꯥꯔꯅꯤꯗ ꯏꯕꯣꯛ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯀꯔꯝꯍꯥꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯂꯤꯕꯁꯤꯗꯕꯣ? ꯑꯕꯣꯛ ꯀꯦꯟꯗꯜꯒꯨꯝꯕ ꯂꯩꯇꯕ꯭ꯔꯣ? ꯍꯣꯏꯅꯦ ꯀꯦꯟꯗꯜꯕꯨꯗꯤ ꯂꯩꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯤꯕꯦꯀꯥꯒꯤ ꯃꯕꯣꯛꯅ ꯀꯦꯟꯗꯜ ꯑꯃꯒ ꯃꯩꯈꯦꯠ ꯑꯃꯒ ꯄꯤꯔꯛꯂꯤ꯫ ꯀꯦꯟꯗꯜ ꯑꯗꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯨꯠꯈ꯭ꯔꯕꯁꯨ ꯃꯩꯈꯦꯠ ꯑꯗꯨꯅ ꯑꯃꯨꯛ ꯆꯨꯈꯠꯅꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯕꯦꯀꯥ ꯀꯦꯟꯗꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯒꯗꯧꯔꯤꯕ ꯂꯩꯔꯛ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯃꯁꯤꯒꯤ ꯂꯩꯔꯛꯁꯤꯅꯤꯅꯦ ꯃꯌꯥꯝꯅ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯤꯕꯁꯦ, ꯀꯔꯤꯒꯨꯝꯕ ꯃꯗꯨꯝꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗꯅ ꯇꯁꯦꯡꯅ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯀꯝꯗꯧꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯤꯕꯦꯀꯥ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯇꯝꯁꯦ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤꯕꯅꯤ, ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯂꯤꯕꯅꯤ꯫ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯅꯣꯡꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇꯤ ꯑꯗꯨꯃꯛ ꯁꯤꯠꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯅ? ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯇꯨꯡꯗ ꯏꯟꯅꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯕꯦꯀꯥꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯀꯦꯟꯗꯜ ꯑꯗꯨ ꯃꯈꯨꯠꯅ ꯈꯜꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯕꯤꯕꯦꯀꯥꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯑꯩꯒꯤ ꯅꯥꯁꯤꯁꯨ ꯁꯤꯡꯕꯗꯤ ꯑꯣꯈꯥꯛ ꯁꯤꯡꯂꯕ ꯖꯥꯠꯅꯤ, ꯑꯥꯗ ꯂꯩꯔꯤꯕ ꯃꯤ ꯑꯁꯤꯅ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯨꯕꯨ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯇꯥꯏꯅꯦ, ꯁꯩꯇ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯅꯥ ꯁꯤꯡꯕꯁꯤ ꯑꯩ ꯃꯉꯥꯏꯔꯦꯍꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯔꯥꯞꯄꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯁꯥꯌꯦꯡ ꯑꯗꯨꯗ ꯄꯣꯞ ꯐꯨꯔꯛꯏ꯫ ꯕꯤꯕꯦꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯅꯥꯄꯤ ꯑꯋꯥꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯅ
ꯕꯦꯕꯦꯀꯥꯒꯤ ꯂꯤꯡꯖꯨꯝꯗ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯍꯥꯏꯊꯔꯛꯇꯨꯅ ꯊꯥꯕ ꯑꯣꯏꯔꯝꯂꯦ꯫ ꯕꯦꯕꯦꯀꯥ ꯍꯤꯌꯔꯥ ꯆꯣꯔꯣꯠ ꯍꯥꯕꯨꯡꯅ ꯂꯥꯏꯁꯥꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯆꯪꯅꯕ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯒꯝ ꯒꯝ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯪꯕ ꯄꯣꯠ ꯑꯃꯗ ꯅꯦꯞꯄꯒꯨꯝ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯂꯥꯎꯅ ꯅꯦꯛꯈꯥꯏꯔꯤ꯫ ꯃꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣꯅꯦꯍꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ, ꯂꯩꯃꯥꯏ ꯑꯗꯣ ꯁꯤꯠ ꯅꯥꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯦꯛꯈꯥꯏꯈ꯭ꯔꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨꯁꯨ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯦꯛꯈꯥꯏꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯒꯤ ꯃꯀꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯎꯇꯣꯡ ꯑꯃꯒꯨꯝꯕ ꯅꯦꯛꯈꯥꯏꯕꯁꯨ ꯃꯥꯜꯂꯤ꯫ ꯁ꯭ꯋꯥꯏꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯑꯩ ꯍꯤꯡꯒꯗꯕ ꯃꯥꯟꯗꯦ, ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯕꯦꯀꯥ ꯃꯌꯨꯝ ꯌꯧꯅꯅꯕ ꯐꯔꯞ ꯐꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯕꯦꯕꯦꯀꯥ ꯀꯅꯥꯅꯣꯅꯦ ꯇꯨꯡꯗ ꯑꯣꯏ ꯑꯣꯏꯅ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯑꯣꯏ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯕꯦꯀꯥꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯔꯥꯞꯄꯗ ꯑꯗꯨꯃꯛ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥꯅ "ꯍꯣ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯕꯦꯕꯦꯀꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨ ꯎꯔꯛꯄꯗ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯀꯩꯅꯣꯝꯗꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯕꯦꯀꯥ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯁꯣꯔꯠ ꯁꯣꯔꯠ ꯂꯥꯎꯅ ꯄꯥꯛꯊꯔꯒ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯀꯩꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥ ꯍꯧꯖꯤꯛꯈꯛꯇ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯝꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯣꯡ ꯃꯪꯕꯒꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯁꯤꯒꯤ ꯃꯉꯥꯜꯅ ꯎꯔꯤꯕꯁꯤ ꯑꯩꯒꯤ ꯖꯒꯥ ꯈꯔ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯃꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯋꯥꯏ ꯋꯥꯖꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯥꯛꯄꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯊꯑꯣꯏꯃꯛꯀꯤ ꯃꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯕꯦꯕꯦꯀꯥꯅ ꯈꯪꯂꯛꯄꯗ ꯕꯦꯕꯦꯀꯥ ꯃꯁꯥꯗꯣ ꯄꯪꯀꯤꯗ ꯀꯤꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯦꯕꯦꯀꯥ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯌꯥ ꯌꯥ ꯂꯥꯡꯗꯨꯅ ꯕꯦꯕꯦꯀꯥꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯕꯦꯕꯦꯀꯥꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯃꯃꯤꯠꯇꯤ ꯑꯅꯤ ꯄꯥꯜꯂꯒ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯕ ꯏꯂꯪ ꯂꯪꯅ ꯑꯗꯨꯒ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯡꯅ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯀꯦꯟꯗꯜ ꯑꯗꯨꯁꯨ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯟꯗꯜ ꯑꯗꯣ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯅꯕ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯕꯨꯠꯅ ꯇꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯦꯟꯈ꯭ꯔꯤ꯫ ꯂꯝꯕꯤ ꯑꯗꯣꯝꯗ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯌꯧꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯣꯡꯈ꯭ꯔꯦꯗ, ꯉꯁꯥꯏ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯨꯍꯥꯡ ꯍꯥꯡꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯡꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯆꯦꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯅꯣꯡ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯕꯦꯕꯦꯀꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯦꯜꯂꯛꯈꯤꯕ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯅꯣꯡ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯕꯦꯕꯦꯀꯥꯅ ꯎꯍꯧꯔꯕꯅꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯑꯣꯟꯅꯔꯦ ꯍꯥꯏꯕꯁꯤ꯫ ꯂꯝꯕꯤ ꯑꯗꯨꯗꯤ ꯇꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯃꯥꯒꯤ ꯃꯥꯝꯃꯁꯤꯅ ꯑꯩ ꯋꯥꯍꯜꯂꯤꯕꯅꯤꯁꯦ, ꯃꯥꯅ ꯀꯣꯛ ꯊꯤꯟꯕꯤꯔꯕꯗꯤꯅꯦ ꯑꯩꯅ ꯉꯁꯤ ꯕꯨꯠ ꯊꯦꯡꯅꯔꯤꯕꯁꯤ ꯊꯦꯡꯅꯖꯔꯝꯃꯣꯏꯗꯕꯅꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯕꯦꯀꯥ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯃꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯛꯄꯗ ꯃꯍꯥꯛꯅ ꯅꯣꯡ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯩꯉꯥꯟꯗ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯈ꯭ꯔꯤ꯫
ꯕꯦꯕꯦꯀꯥ ꯍꯟꯁꯤ ꯀꯔꯥꯏ ꯆꯪꯁꯤꯟꯁꯤ ꯀꯔꯥꯏ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯔꯤ ꯃꯨꯔꯤ ꯐꯝꯂꯤꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯎꯔꯤ ꯅꯣꯡ ꯑꯃꯨꯛ ꯈꯥꯛꯂꯛꯄꯒꯤ ꯃꯉꯥꯜꯗ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯈꯥꯛꯂꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯇꯞꯅ ꯅꯣꯡꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯑꯃꯨꯕ ꯑꯃ ꯐꯝꯂꯤꯕꯁꯤꯕꯣ ꯅꯣꯡꯁꯤꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯝꯃꯒ ꯍꯥꯡꯈ꯭ꯔꯦꯅꯦ ꯅꯣꯡ ꯃꯪꯂꯝꯃꯒ ꯇꯣꯛꯈ꯭ꯔꯦꯅꯦ ꯂꯥꯏꯅ ꯑꯩꯕꯨ ꯑꯃꯝꯕꯁꯤꯗ ꯂꯝꯕꯤ ꯇꯥꯛꯄꯤꯔꯒꯦ ꯈꯜꯂꯗꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤ ꯄꯤꯕꯤꯔꯤꯕꯅꯤꯅꯦ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯉꯁꯥꯏꯗꯒꯤ ꯐꯝꯂꯤꯕꯁꯤꯕꯣ ꯀꯧꯔꯒꯗ ꯍꯪꯒꯦꯗ ꯑꯁꯨꯝꯅ ꯕꯦꯕꯦꯀꯥꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ ꯀꯅꯥꯅꯣ ꯂꯝꯕꯤꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯐꯝꯖꯜꯂꯒ ꯙ꯭ꯌꯥꯟ ꯇꯧꯔꯤꯕꯗꯨꯕꯣ ꯈꯤꯇꯪ ꯍꯥꯡꯗꯣꯛꯂꯒ ꯐꯝꯒꯦꯁꯨ ꯐꯝꯃꯨ ꯑꯩꯕꯨ ꯅꯪ ꯁꯤ ꯀꯤꯗꯅ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯟꯈꯤꯕꯁꯨ ꯇꯜꯂꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯑꯗꯨꯝꯅ ꯕꯦꯕꯦꯀꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯕꯔ ꯀꯔꯤꯅꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅೋ ꯅꯌꯨꯝꯗ ꯍꯟꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯝꯒꯗꯕꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯌꯨ ꯍꯥꯏꯔꯨꯕꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯆꯠꯄꯁꯨ ꯀꯤꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯕꯦꯕꯦꯀꯥ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯃꯤꯔ ꯂꯥꯏꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯃꯁꯦ ꯃꯤꯗꯤ ꯃꯥꯟꯗ꯭ꯔꯦ ꯃꯤ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯒꯗꯕꯅꯤ ꯑꯗꯨꯒ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤꯁꯨ ꯃꯨꯁꯤꯟ ꯃꯨꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯦ ꯂꯥꯏꯃꯨ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯅꯤꯄꯥ ꯃꯆꯥꯅꯤ ꯌꯦꯡꯒꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯑꯣꯏ ꯂꯥꯏ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯚꯨꯠ ꯑꯣꯏꯔꯒꯗꯤ ꯑꯩ ꯚꯨꯠꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯅꯣ ꯏꯪꯒꯤꯠ ꯑꯃꯗꯤ ꯄꯤꯔꯧꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯨ ꯃꯤ ꯑꯍꯨꯝ ꯂꯣꯝꯒꯤ ꯆꯥꯡꯗ ꯖꯔ ꯋꯥꯡꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯖꯔ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯗ ꯕꯦꯕꯦꯀꯥ ꯑꯣꯏ ꯃꯁꯤꯗꯤ ꯚꯨꯠꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄꯗ ꯇꯨꯡꯂꯣꯝ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯅꯄꯥꯔꯣ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒ ꯏꯁꯧꯁꯨ ꯂꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯅꯣꯏ ꯈꯪꯅꯤ ꯍꯥꯏꯔꯝꯂꯒ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯌꯥꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯇꯩꯁꯤꯟꯖꯔꯤ ꯑꯗꯨꯒ ꯁꯣ ꯅꯣꯏ ꯂꯥꯏꯗꯤ ꯁꯤ ꯏꯁꯤꯡꯁꯤ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯁꯣꯛꯂꯣ ꯁꯦ ꯕꯦꯕꯦꯀꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯕꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯥꯡꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯂꯥꯏꯁꯤꯡꯁꯤꯅ ꯃꯤꯑꯣꯏꯕꯁꯤ ꯆꯥꯕ ꯃꯇꯝꯗ ꯂꯧꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯃꯦꯠꯊꯣꯛꯑꯒ ꯊꯅꯝꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯕꯦꯕꯦꯀꯥ ꯃꯇꯣꯝꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯣꯏꯅꯃꯛ ꯇꯣꯛꯊꯣꯛꯂꯒ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯕꯒꯤꯅꯣ ꯅꯈꯣꯏꯅ ꯂꯣꯠꯂꯤꯕꯗꯨꯕꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤꯅꯦ ꯗꯥꯟꯁꯀ ꯉꯥꯏꯍꯥꯛ ꯇꯧꯃꯤꯟꯅꯁꯤꯅꯦ ꯍꯥꯏꯗꯨꯅ ꯕꯦꯕꯦꯀꯥ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯟꯖꯜꯂꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯛꯌꯦꯠꯇ ꯍꯧꯔꯤꯕ ꯁꯣꯡꯂꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯣꯔꯣꯠ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯉꯁꯥꯏꯗꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕ ꯕꯦꯕꯦꯀꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣꯅꯦ ꯑꯁꯤꯗ ꯁꯣꯔꯣꯠ ꯆꯦꯜꯂꯤꯕꯁꯤꯕꯣ ꯃꯣꯏꯒꯤ ꯇꯝꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯀꯔꯤꯒꯨꯝꯕꯗ ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯇꯅ ꯑꯩꯁꯤ ꯍꯤꯟꯖꯨ ꯅꯍꯥꯗꯨ ꯌꯥꯝꯅ ꯍꯥꯠꯄꯒꯨꯝꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯁꯤ ꯏꯃꯥꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯍꯧꯒꯗꯣꯔꯤꯕꯅꯤ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯁꯤꯗꯅꯅꯦ ꯕꯦꯕꯦꯀꯥ ꯋꯥꯗꯣ ꯉꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯕꯦꯕꯦꯀꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯅꯪꯒꯟ ꯑꯗꯨ ꯊꯦꯛꯇꯣꯛꯂꯒ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯕꯣꯏ ꯅꯥꯜꯂꯒ ꯇꯨꯡꯂꯣꯝꯗ ꯁꯠ ꯆꯦꯡꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ
ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯕ ꯑꯗꯨꯒ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯅ ꯄꯥꯟꯕ ꯌꯥꯝꯅ ꯋꯥꯡꯕ ꯑꯃꯨꯕ ꯈꯔ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯕꯦꯀꯥ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯕꯦꯕꯦꯀꯥꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯦꯕꯦꯀꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯃꯨꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯦꯕꯦꯀꯥ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯕꯦꯕꯦꯀꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯂꯩꯔꯛ ꯑꯗꯨꯒꯤ ꯕꯨꯠ ꯑꯗꯨꯅ ꯇꯧꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ ꯈꯪꯒꯅꯤ꯫ ꯍꯌꯦꯡ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯃꯨꯒꯦ꯫ ꯑꯩꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯩꯅ ꯈꯪꯗꯅ ꯃꯣꯏ꯫ ꯑꯁꯨꯝꯅ ꯕꯦꯕꯦꯀꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯁꯕꯤꯇꯥꯅ ꯀꯅꯥꯅꯣ ꯑꯃ ꯃꯥꯡꯒꯣꯜꯗ ꯉꯔꯪ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯁꯕꯤꯇꯥ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯕꯦꯕꯦꯀꯥꯅ ꯈꯟꯕꯤꯗꯅ ꯃꯣꯏ ꯅꯨꯡꯉꯥꯏꯅꯦꯕ ꯃꯣꯏ ꯑꯥꯗꯝꯁꯨ ꯂꯥꯛꯑꯦꯅꯦꯁꯦ ꯑꯩꯒꯤ ꯌꯨꯝ ꯈꯪꯕ꯭ꯔꯥ ꯀꯔꯤꯅꯣ ꯐꯩ ꯂꯥ ꯅꯪꯕꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅꯤ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯔꯒ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯑꯗꯨꯝꯅ ꯕꯦꯕꯦꯀꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯈꯨꯗꯣꯝꯕꯤ ꯁꯤꯡꯗꯨꯅ ꯈꯨꯇꯨꯝ ꯊꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩ꯫ ꯇꯧꯔꯤꯕ ꯑꯗꯨ ꯁꯕꯤꯇꯥꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯗ ꯎꯔꯦ꯫ ꯁꯕꯤꯇꯥꯅ ꯍꯩꯃꯥ ꯅꯪꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯛꯂꯕ꯭ꯔꯣ? ꯅꯠꯇꯦ ꯅꯪꯒꯤ ꯃꯥꯝꯅꯒ ꯇꯥꯟꯊꯣꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯅꯕꯣꯛꯅꯒ ꯆꯩꯔꯛꯄ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯕꯦꯕꯦꯀꯥꯅ ꯀꯔꯝꯕ ꯕꯨꯠꯅꯣ ꯁꯤꯅꯃꯨ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯒ ꯉꯥꯡꯉꯤꯅꯦ ꯅꯨꯄꯤꯗꯁꯨ ꯕꯨꯠ ꯂꯩ ꯃꯥꯜꯂꯦꯅꯦ ꯅꯨꯄꯤꯗꯗꯤ ꯕꯨꯠ ꯂꯩꯔꯣꯏ ꯅꯨꯄꯤꯗꯗꯤ ꯊꯋꯥꯏ ꯂꯩꯒꯗꯕꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯨꯄꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯩꯅꯣ ꯃꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯩ ꯏꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯀꯅꯨ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜ ꯔꯣꯃꯥꯟꯁꯅꯤꯍꯦ꯫ ꯍꯩ ꯏꯕꯨꯡꯉꯣ ꯅꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯑꯩꯉꯣꯟꯗꯕꯨ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯍꯩ ꯏꯕꯦꯝꯃꯧ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯂꯝꯕꯤꯗ ꯂꯥꯏꯇꯤꯟꯒ ꯎꯅꯔꯕ ꯃꯥꯜꯂꯦꯕ ꯇꯧꯔꯤꯁꯤ꯫ ꯍꯩ ꯆꯪꯉꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯩꯁꯤ ꯏꯃꯨꯡꯗ ꯌꯥꯏ꯫ ꯁꯕꯤꯇꯥ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯖꯔꯤ꯫ ꯁꯕꯤꯇꯥꯅ ꯕꯦꯕꯦꯀꯥꯕꯨ ꯏꯃꯨꯡꯗ ꯇꯞꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯍꯥꯛ ꯂꯝꯕꯤꯗ ꯀꯔꯤ ꯊꯦꯡꯅꯔꯛꯏ ꯍꯥꯏꯗꯨꯅ ꯕꯦꯕꯦꯀꯥꯗ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥ ꯅꯣꯛꯂꯒ ꯁꯕꯤꯇꯥꯗ ꯌꯦꯡꯂꯒ ꯍꯩ ꯑꯄꯪꯕꯤ ꯑꯩꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯛꯄꯗꯨ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯕꯗꯤ ꯆꯍꯤ 3ꯒ ꯊꯥ 9 ꯑꯗꯨꯒꯅꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯤꯅꯤ ꯆꯪꯒꯗꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯕꯦꯀꯥ ꯀꯟꯅ ꯅꯣꯛꯂꯤ꯫ ꯁꯕꯤꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯀꯅꯥꯗ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯁꯤꯕꯨ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯋꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯕꯤꯇꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯁꯕꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡ ꯑꯗꯨꯒ ꯕꯦꯕꯦꯀꯥꯒꯤꯅ ꯃꯄꯥꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯃꯈꯣꯏꯒꯤ ꯏꯃꯔꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯕꯦꯕꯦꯀꯥꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯥꯏꯔꯨꯒꯦ ꯈꯜꯂꯗꯨꯅ ꯁꯕꯤꯇꯥꯅ ꯍꯥꯏ ꯅꯪꯅꯦ ꯃꯐꯝ ꯑꯁꯤꯗꯅꯦ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯀꯀꯥ ꯍꯣꯏꯗ ꯑꯝꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯕꯤꯇꯥ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯕꯦꯕꯦꯀꯥꯒꯤ ꯀꯀꯥ ꯍꯣꯏ ꯑꯗꯨꯗ ꯄꯥꯎ ꯑꯗꯣ ꯇꯝꯂꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯨꯗ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕꯦꯕꯦꯀꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯁꯤꯜꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥ ꯅꯣꯛꯂꯒ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯁꯨ ꯕꯨꯠ ꯃꯀꯣꯛꯂꯥ ꯅꯠꯇ꯭ꯔꯒꯅ ꯕꯨꯠ ꯃꯃꯩꯔꯥ ꯕꯨꯠ ꯃꯃꯩ ꯕꯨꯠ ꯃꯀꯣꯛ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯅꯈꯣꯏꯁꯦ ꯕꯨꯠꯅꯤꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯕꯦꯀꯥ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯒꯤ ꯀꯀꯥ ꯑꯗꯨꯅ ꯍꯥꯏ ꯕꯦꯕꯦꯀꯥ ꯅꯪꯕꯨ ꯉꯁꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯕꯤꯇꯥꯅ ꯃꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯀꯀꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯃꯗꯨꯒꯤ ꯂꯩꯔꯛꯇꯨ ꯍꯌꯦꯡ ꯂꯥꯏ ꯈꯣꯏꯔꯝꯒꯅꯦꯗꯅ ꯄꯥꯏꯕ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛ ꯋꯥ ꯇꯥꯅꯔꯤꯕꯅꯤ ꯃꯗꯨꯗ ꯕꯨꯠ ꯈꯔ ꯁꯥꯐꯣꯡꯂꯦ ꯉꯍꯥꯋꯥꯏ ꯅꯝꯁꯤꯟꯈꯤꯕ ꯂꯥꯏ ꯈꯔ ꯃꯊꯤ ꯐꯣꯡꯉꯦꯗꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯨ ꯅꯣꯡꯒ ꯈꯔ ꯃꯪꯈꯤꯕꯒ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯗꯨꯗ ꯕꯨꯠ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯕꯨꯠꯁꯤꯡꯗꯨ ꯁꯣꯏꯗꯅ ꯑꯣꯛꯅꯔꯝꯂꯒꯅꯤ꯫ ꯕꯦꯕꯦꯀꯥ ꯅꯪꯕꯨ ꯕꯨꯠꯀ ꯑꯣꯛꯅꯕ꯭ꯔꯣ? ꯀꯔꯤ ꯕꯨꯠ
hey buti nang ni the but mana engoda but ukna brai ho ukna ye nang ukna ye asum na hairaga bebeka hauna nokli matam aduda bebeka ge koibda leiriba mahaki kakagi masa sing amati kakagi nupi aduda yararoi siri aduna amaiba ma kaururo hairakpadagi bebeka ge kaka aduna ai oja maiba yakudo umta kaurokigi aduga kai kenu jinghasi as numidang sita lakpiu haibu yargado mandi madugi maibu sune haibudi yamna haibu ne kokti phajana sere chatpani phare ai umta kaurokigi asum na hairam laga bebeka gi kaka to satkri matamaduta bebeka gi akoibda leidiba mama sabita amati leidiba sing mioi aduna mahaku sanghori somdana bebeka gi kaka aduna asum lakpana amaiba yakugi mayum jarokli makoi ge laikai ni idagna i matamaduta bebeka gi mahaki kaka aduna oja maiba yakubu tumbi dibro asumna hanglakpaduta amaiba yakudu taraduna kanano amuk kauribasina hura ningabadi aikoida haidrabasu kokhe hura lo mapu taga huran bi ma yam kana chanara iye yutik ama pairaga maibane di koisu yutik tu gi marudi thaiba ngamana tine mathanda ngang duna hawalaga mapan tholai aruduga kanano ibungo oza aine oza bu tumbiramni bro ahing sida tumdradi aibu phuri kodra layu wari bro oja sumdobune aigi ichanupa bebeka do kanuma tawraga lehore yaragati amukta kayuni kanano ne bebeka ibo as sabeta gi masanupa do o madugi suhiya ka ba manbadu kaidore haibano ne numidang sida madi kra isiluriba leramo aine mamit ka sando tathoroke mit ka se tandal baire tum bugi nanga se mari manga thoi ni mo hoi oja ai ngai jarong ke hoine ngai ramune amai ba haibu sinpham si tawoi ba jat na te da somdan mangda nugai ni sei saktana machak phajabi ga jagoi sadana tawraga leiring sida yakudu ngang duna mamai mamitu haiphet ta thoklaga para tholakle aduga ibungo la chalassi lo karai da ne angang aduna suklibaduna asumna hairaga amaiba yaku amati bebeka gi mahaki kaka aduga punna haujikti bebeka gi manakta lakle bebeka gi manak choroklabada amaiba yakuna siri phut oknare dana lighting khara khoramlaga tanthok trabadi yararoi lighting khoramna ba ma pot masai khara thaurang tawra aduga Tairen pung phai mana khara tawraga ising khituklaga secha khara kansallaga adum tanthokki yanida amaiba yakugi wa aduta sabitana masigi maibasigi honu bisi amuk torleni pikna piiba adumna murum sonbaduta amaiba yakuna ibe masubur unabro osa aidi unadida aidi nangna murum solaga namitto ingonda chadaw khai yengbaduda put unarabra sini hoi tabupudi aise sakbudi dum phajabani mine hek yengbada pama sakta tabani yengu ibe me yengu taurisi yengu asumna hainari ngai bebeka gi mahaki kaka aduna amaiba aduna hariba bulam tirimdu purakli matam aduta amaiba yakuna kadai kaisu leibana teda sidi sumna sahum kara phangbagi wani magi masa sida tungdur indrak babakti natte ai sengtoke hai ibungo nupa macha se nangi na sada sahum leiba singasi ai humdok pige ko asumna hairaga amaiba yakuna leiwa mantra khara solaga bebeka gi masa aduta mahana pariba tayeng pungphai singaduna phat kanduna sengdok piri adumna torok paduta bebekana hayadi hei masigi ahalasna toriba sibu karino migi mai misidabu mana parisna setsit kanseline masigi ahal sibu ngauri phairi ga tawbajalo hai nangbu ganja ga thakro masi yengun he hai phajana hari ngai sida nang tinsel laising ausi natrabadi nang phaba olaroi se asumna hairaga bebeka gi masa aduta amaiba yakuna mahana pariba tayel pungphai aduna asum kantarakpa aduta bebeka do maha kaino khangdi
ai ko ngaure hairam laga mahak bom launa tuki aduga mahakna mamit ado takna mong pangthorok pada amai ba yakuna adumak mahak ki taren pungpai ado se chet kalak paduta bebekana ipu kaino dum kalai duo nang naron chume dana au ai kaidorage ibo nang se but ukna dana aina but talam libani kari aibu but ukna yaiba oine but ukna draga bu aina sumain tawgro nati nang bu aina sidai sida lak ko sinang bu khanghau bro ipu ai khanghau drebo to adoni but ukna ba aisi pare hawjikti farabadina dakina tawro chatlage ai chu tungu thaba lei as oja gi sidi heka thaurin asomna bebeka gi kaka aduna son baduta yakuna ihi thaubugi wana tine sumwari sadna leirabadi takina tawdabasu yaroi engoda matam mangine tunggoda lei haidana hoi oja itima se oja gi chikai kaino khara hoi ai tawge asomna haram laga sabita para mahaki kada changkhri arduga paisa khara thoroktuna yakuda dakina katli matam aduda yakuna fareda fare makna amuk narak labasu ingonda hairu ko aduga ibunga bebeka nahaksi tasalangban kaya pangti hadaksi aduna tasalangban dagi khajitang na thaina bagidamakta jantram tang sasiko as oja oigi hungno bi jantra sasiga gitar sasiga torokna dong nenu sanindra ga tudana nakoi gi phurana ba ai bigi wani ai chale amai ba yakudu phet lawraga chatki bebekana mai bani gaina hai khangdi haiti khangdi matamadu bebeka gi mahaki kaka aduna haiti ai bidi yaroine manga lighting sanabada to khoiram bibidi na tro nang naron chumai se ngasai di bu amuk tu naron ga chumana tine hoi kaka kamai de nangbo asomna hanglak paduta bebekana thokriba thokloksing ado loina mak tamli aduga mahakna matau karmasida laklamino haibudusu mahak karimata khanghaudre haiduna tamli matam aduta sabitana mahana mapan tholakpada mahakse murum solaga leiramba adusu mahakna tamli matawasomna wari watai khara sanaringai numidangi pung ama khara henjin khrabani masigi matungdagidi makoisu magi yumda loina mahanakri aduga bebeka amadi sabitasu yum aduda nungaina tumnakri numit ado mathangi nongalamdai gi matam aduda bebekana kari khalurabuno khangdi mahak phuk awgalakle aduga madugi lerik tu leiriba but singdu aigi image chamon uhu urabani phai moina aingoda but changhallaga aibu lakna khiba aduga aigi imada istupi ga laklai kana aibu asugumba machong part naitaba angang ohenba phai khangkani dana moi lai tan gi khangani asomna hairam laga bebeka gi makok chakpi to mo hawtuna mahak magi mamagi chaksangda leiriba khujulakha mayam ado kha odama pulap paithorakli aduga maikhet amasu puduna parap lakli aduga makhoi gi yumgi awang thangbigi hingkhol mataida paiduna thamliba charu uku adudagi charu khara lauraduna mahak buthu I hairiba mafam maduta parap amuk lakli asomna mahanga lakpa matamda buthu I hairiba ler kado yauksallakli matamaduta mahakna ler adugi akoibada koilei leitunu jengli thabal sunning thina tumak ngali bebeka ler aduta nakyet tungmang yengduna asum gam lakko matamda athapa napi marak aduta kanagumba miui ama liplaga bebeka da yengduna leiribadu ui matamaduta bebeka na oi aingoda yenglaga leiribadu karigino yengu nungaidana noi thau tawgeba noi asomna hairaga lauri matamaduta mphamatada leiriba butsing aduna kairo adagi koksak pasina torkaduisina ngasai sumana mana hakki sing masada tesin gibudagi ikoina maki panak changba yangam khidabani manana marom namthiriba masiki mi sibu kadabura man lai sibo matamaduta but amanamo as magi se kaino ma tawdung male mai ba sumandi aduga man tawdisi aikhoda yamna pharak taba ma phola ma torkadaw male anthokpanida kok chakpa midare kaidongda khunna ne tamnaroidabani ko asomna butching aduna hainaringai mukhoi mayamgi leader oina leriba put ado changsilaklaga ai kaidore kana amuk lakle ai ngasai gi angang doi pelhau de ne
ꯃꯈꯣꯡꯗꯣ ꯄꯥꯏꯔꯒ ꯁꯣꯔꯣ ꯑꯃꯨꯛꯇꯪ ꯆꯤꯡꯒꯦ ꯇꯧꯕꯕꯨ ꯃꯅꯥꯛ ꯆꯪꯕ ꯉꯝꯗꯦꯅꯦ ꯃꯔꯣꯟ ꯅꯝꯊꯤꯔꯤꯕ ꯆꯅꯝꯒ ꯀꯔꯤꯒ ꯆꯥꯕꯅꯣ ꯈꯪꯗꯦꯅꯦ ꯍꯋꯥꯏꯖꯥꯔꯒ ꯀꯔꯤꯒ ꯃꯥꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯃꯅꯥꯏ ꯑꯃꯅ ꯏꯌꯥꯝꯕ ꯌꯦꯡꯕꯤꯌꯨ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯡꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁꯣꯝꯗ ꯕꯨꯠ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯑꯊꯥꯞꯄꯗꯒꯤ ꯕꯨꯠ ꯃꯌꯥꯝ ꯑꯗꯨ ꯎꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯑꯥꯗ ꯕꯨꯠ ꯆꯔꯣꯡ ꯑꯃ ꯂꯩꯔꯤꯅꯤ ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯏꯋꯥꯡ ꯋꯥꯡꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯃꯤꯠ ꯏꯂꯪ ꯂꯪꯕꯁꯤꯡ ꯑꯗꯨꯅꯤ ꯃꯃꯤꯠꯇ ꯌꯥꯎꯔꯤꯕꯁꯤ ꯗꯥꯏꯃꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯀꯣꯊꯣꯛꯂꯒ ꯑꯩꯅ ꯌꯣꯟꯊꯣꯛꯂꯕꯗꯤ ꯑꯩꯁꯤ ꯕꯤꯂꯤꯌꯅꯔꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯤꯂꯤꯌꯅꯔꯃꯛꯇꯤ ꯑꯣꯏꯅꯤꯁꯦ ꯐꯩ ꯈꯪꯒꯅꯤꯗ ꯅꯣꯏ ꯍꯣꯏ ꯅꯣꯏꯅ ꯑꯗꯥꯏꯗ ꯂꯦꯞꯄꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯨꯝꯍꯩꯗꯨꯃ ꯌꯦꯡꯉꯤꯌꯦ ꯅꯣꯏ ꯅꯨꯡꯉꯥꯏꯅꯦꯕ ꯅꯣꯏꯅ ꯑꯩꯕꯨ ꯂꯛꯅꯕ ꯌꯨꯝ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯤꯜꯂꯛꯄ ꯕꯤꯕꯦꯀꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯃꯔꯥ ꯃꯀꯣꯛ ꯆꯥꯛꯏꯍꯦ ꯀꯗꯥꯏꯗꯁꯨ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯝꯅꯔꯨꯔꯤꯕꯅꯣꯅꯦ ꯌꯨ ꯉꯥꯎꯕꯒꯨꯝꯕ ꯃꯀꯣꯛ ꯆꯥꯛꯄ ꯑꯉꯥꯎꯕꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯅ ꯈꯛ ꯇꯝꯅꯔꯣꯏꯗꯕꯅꯤ ꯃꯣꯏꯗꯤꯅꯦ ꯕꯨꯠ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯤꯕꯒꯤ ꯃꯍꯨꯠ ꯑꯁꯣꯝꯗ ꯂꯥꯛꯑꯦꯅꯦ ꯁꯦ ꯍꯩ ꯂꯨꯝꯃꯨ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯗꯣ ꯁꯠ ꯄꯥꯛꯊꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯅꯦꯕ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯣꯏꯔꯛꯄ ꯈꯨꯖꯨꯂꯈꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯧꯊꯣꯔꯛꯂꯒ ꯆꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯆꯔꯨ ꯑꯗꯣ ꯃꯩ ꯆꯨꯈꯠꯄ ꯍꯧꯔꯛꯂꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯩꯈꯦꯠꯇꯣ ꯃꯔꯨ 3 ꯈꯛꯇꯃꯛ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯍꯥꯟꯕ ꯈꯦꯠꯄꯗꯣ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯑꯃꯨꯛꯁꯨ ꯑꯅꯤꯁꯨꯕꯗꯨꯁꯨ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯕꯤꯕꯦꯀꯥꯅ ꯃꯩꯈꯦꯠ ꯑꯗꯣ ꯁꯨꯔꯨ ꯍꯦꯛ ꯅꯩꯈꯥꯏꯔꯤ ꯑꯗꯨꯗꯨꯒ ꯃꯁꯤꯒꯤ ꯃꯩꯈꯦꯠꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨꯕ ꯃꯔꯨꯁꯦ ꯄꯤꯛ ꯊꯟꯅ ꯍꯥꯞꯄ ꯌꯥꯔꯤ ꯄꯣꯠꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯂꯨꯝꯗꯨꯅ ꯕꯤꯕꯦꯀꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯇꯥꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯅꯣꯡꯃꯩꯒꯁꯨ ꯄꯨꯔꯛꯄ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯔꯨ 3 ꯈꯛ ꯉꯥꯏꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯍꯥꯟꯕꯒꯤꯗꯨ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯔꯤꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯕꯨꯠꯅꯤꯅ ꯅꯣꯡꯃꯩꯁꯨ ꯑꯃꯠꯇ ꯆꯪꯉꯣꯏ ꯍꯩ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯩꯒꯤ ꯃꯔꯤꯛꯇꯣ ꯑꯩꯈꯣꯏꯗꯅꯦ ꯌꯥꯝꯅ ꯄꯥꯟꯕꯅꯤꯀꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯤꯕꯨ ꯃꯔꯤꯛꯅ ꯄꯥꯟꯕꯗꯁꯨ ꯅꯥꯕ꯭ꯔꯣ ꯑꯁ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯏꯃꯥꯄꯣꯛꯀꯤ ꯅꯣꯡꯃꯩꯅ ꯄꯥꯟꯖꯩ ꯑꯩ ꯅꯪ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦꯔꯣ ꯑꯁ ꯀꯥꯏ ꯋꯥꯟꯗ ꯏꯌꯥꯝꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅꯤꯗꯅ ꯑꯗꯨ ꯍꯪꯕꯒꯤ ꯋꯥꯅꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯔꯣꯏꯕꯗꯅꯦ ꯂꯥꯏꯒ ꯑꯣꯏꯔꯝꯗꯅꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯕꯒ ꯑꯣꯏꯔꯝꯗꯅꯅꯦ ꯏꯌꯥꯝꯕ ꯂꯥꯏꯗꯤ ꯑꯣꯏꯔꯣꯏꯗ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯔꯤꯁꯤꯗꯤ ꯍꯣꯏꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯏꯁꯧꯒꯁꯨ ꯂꯥꯡꯉꯤꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯃꯁꯥꯗ ꯇꯥꯛꯀ ꯄꯥꯏꯔꯤꯁꯤꯕꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯦꯛꯀ ꯇꯧꯖꯔꯤꯅꯦ ꯏꯌꯥꯝꯕꯁꯨ ꯃꯔꯛꯇ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤ ꯉꯥꯏꯈꯣ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛꯁꯤ ꯈꯔ ꯈꯦꯟ ꯈꯪꯍꯟꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯀꯥꯔꯟ ꯇꯥꯔꯛꯂꯒꯅꯤ ꯍꯣꯏ ꯏꯌꯥꯝꯕ ꯀꯩꯗꯧꯁꯤꯒꯦ ꯁꯤꯂꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯁꯣꯝꯅ ꯕꯨꯠ ꯃꯌꯥꯝꯅ ꯑꯁꯣꯝꯗꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯕꯤꯕꯦꯀꯥꯁꯨ ꯇꯥꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯉꯔꯪ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯀꯔꯤꯅꯣꯅꯤ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯏꯕꯣꯛꯅ ꯄꯤꯔꯛꯈꯤꯕ ꯃꯩꯈꯦꯠ ꯑꯗꯨꯅ ꯀꯗꯥꯏꯗ ꯍꯥꯞꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯌꯨꯝꯗ ꯊꯅꯝꯂꯕꯔꯅꯦ ꯀꯦꯟꯗꯜꯗꯨꯕꯨꯗꯤ ꯑꯩꯅ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯌꯨꯝꯗꯒꯤ ꯃꯩꯈꯦꯠ ꯑꯃꯨꯛ ꯂꯧꯔꯨꯈꯤꯒꯦ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯒꯅ ꯀꯀꯥ ꯍꯣꯏꯗꯒꯤ ꯂꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯕꯦꯀꯥ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝ ꯑꯃꯅ ꯍꯨꯝꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯦ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯏꯁꯥꯒꯁꯤ ꯏꯁꯥ ꯁꯥꯒꯠꯂꯦ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯡꯉꯤ ꯑꯗꯨꯒ ꯑꯗꯨꯛ ꯁꯥꯕ ꯄꯣꯠ ꯑꯃ ꯑꯩꯒꯤ ꯏꯁꯥꯗ ꯍꯨꯝꯂꯒ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯍꯜꯂꯤꯕ ꯀꯅꯥꯅꯣ ꯃꯣꯏꯁꯤ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯦ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯕꯦꯀꯥ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗ ꯃꯃꯥꯏꯅ ꯌꯩꯁꯜꯂꯤ ꯑꯗꯨꯅ ꯃꯃꯥꯏꯅ ꯌꯩꯁꯟꯕ ꯑꯗꯨꯗ ꯅꯈꯥꯡꯗ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛ ꯅꯥꯍꯤ ꯋꯥ ꯇꯥꯔꯕꯅꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤ ꯂꯧꯁꯤꯟꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯎꯔꯤ ꯋꯥꯔꯤ ꯈꯔ ꯃꯈꯣꯡ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯕ ꯑꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯕꯦꯀꯥꯅ ꯎꯔꯤ ꯋꯥꯔꯤ ꯑꯗꯣ ꯄꯇꯠ ꯐꯨꯗꯠꯂꯒ ꯂꯩꯃꯥꯏꯗ ꯐꯗꯠ ꯀꯟꯊꯠꯂꯤ ꯕꯤꯕꯦꯀꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯊꯃꯣꯏꯁꯤ ꯄ꯭ꯔꯣꯛ ꯆꯥꯛꯑ ꯃꯥꯜꯂꯦꯅꯦ
ताइनबदी ngамद्रबनिना नापी सिना ताइनख्रेरि असुमना हारगा बुचिंग अदुना नोई मतम अदुदा बेबेकाना यामना हौना मफम स्वादा लेरिबा तिमु लाइमु हिंचाय तंबा खुदिमक आई युम चलुखिगे आइना युमदगे हलकुतना खोइ नुंगाइनी लेंगदा लेरमु कराम चटपा यारोय हाइरमलगा बेबेका nahi mayam adu tana tana mahak mayum jongna chkri matam aduda laimu butching aduna hai ngasai dana masi matung ina si haibro indaru nuko mase makuk khara chai ngasai gi mayodana maro lama asum na makoi na haina don lehauri bebeka mayum jorok labada makhet leibra haiduna kothi thiri matam aduta atopa makhet maruda pik thana yawba ama makoi gi chakhum gi lerang mathak adu gi matai amata leiram le madu ubada bebeka na tas si mangaidana nungai dana moi asum na hairaga bebeka parap makoi gi buthu I hairiba ler adomda amuk lakli matam do nonga phum tawsilaklabani nong pungan ngamudi natri adu pung ahum khare helaklabani matam adu ta bebeka na nong chungalakadore nonga jinga si thabuga si paikhalodaba yadabani asum na hairaga bebeka na amuk hana lakpaduta buching aduna masiki koksak si amuk lakleni hada muna kari amuk tawgadori bazano hai khara cheksalu handakti magi si mawonga mani kari namu kutta parak libasina mai kheti ne magi si swais le riba napi mayam si pulap pai thok lage khali bazale ne mana khali babu napi mayam si mai tharabati lamai chakpagum chakdani haidar khanjati male ne mai singa do ai khoi namu thakane di khangri adumna but singa tu na hainari ngai bibekana somda saru ado mai thagat khri arduga khujul khamadu mathang hapchalai adumna khujul khamadu mathang hapchalakpa adutta mafam adwaida leiriba but mayam sing aduna namthigre he khairo siri as masi makok sakumini ko se magi manam phaw namthi adana khoina ngawna silinga sida kadai da gino ne utin manam namba ma thadorok sina asum na hairaga makhoi do amaga manaton menduna khangari matam madutta bebekana maikhu do wang kahanduna nungai bro nungai bra noi leikhoba asum na hairaga saru aduna mayum moina paisallaga khujul kha mana singa do maikhu wang kahanduna mayado thagatuna mahana phum khudimakta mayado thaba hawrakli matawa sumna bebekana khujul kha madu tharakpa aduna maram oiraga mafam adada leiriba but mayam ado mafam marang khangdana lok pangkhuda khuduna amadi namthi haiduna koi chen ba hawrakli adumna torokpa adutta but mayam aduna mafam madaida leiba ngamlaroi masiki kumakok chakpa si hankraba matung do wena hanjalaklasi aikoi salasi haiduna mafam madu thadoktuna makoi karai dano koi chen de chenakri but mayam sing aduna mafam kuding koi chen ba adu bibekana su uribani madu ubada bebekana hoi kari giseli masidam sili masi nungani masi mali ngasai ai yumda ai bu ngori phari thilakhibedo asumna hairaka manakta taramba leitum ama khungituna langki matam maduda but aduna aingoda ka leitum langakline asumna hairaka mahangna mu leitum mado khullaga amuk langakpadadi bebeka gi ngasai mahangna tusanbada sokhiba nakhang aduda amuk palai hana sokibagi naduna ngawring aduda amuk panbadodi bebeka napa thorai machai sire hairga mama yadono thaduna khangi but aduna kupak pak khuduna kalakpili haidun lawramaga chin khriba aduta bebeka khoidok songa lakladuna hauji mahaki mamangda maina ngarang chakliba khojul khamana yawraba mahaki sarugi mayado ta paikhatuna but adugi matungda tanarakli matamada but aduna masigi misi makuk tasina chaidana aige maikai tamnaga tadarakline se asmana pariba namthibi sem aige nak tamna chense leyene asumna hairaga but adusu yamna khongai thuna u amadagi u amada chongduna chenkri madu ubada bebekana aingodaga sukhanaba hori nungai ne banoi asumna hairaga bebeka khujul khamado taba makhai mai thadokli asumna mai thadoklaba matungdagidi bebekana akoi ba aduda yengnakpada makoi ke leikai gi mioi mayam amasu mahake maikai adomda laktuna leiramli bebekana arapada tawribadu mayamna su uribani matam aduda mayamna bebeka si mati pathauna leiba angangni hi mana tawriba si aikoi gi khullasi bu leikai asi bu farana bagi damaktani mana thariba se khujule khamni swai phabu manam namine asi
ꯕꯨꯠ ꯊꯣꯛꯄ ꯂꯩꯔꯛ ꯑꯁꯤꯗ ꯊꯥꯗꯣꯛꯂꯕꯅꯤꯅ ꯕꯨꯠ ꯄꯨꯝꯅꯃꯛ ꯉꯥꯎꯗꯨꯅ ꯆꯦꯜꯂꯝꯂꯒꯅꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯕꯦꯕꯦꯀꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝꯁꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯆꯠꯄꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕꯗꯒꯤ ꯃꯊꯪ ꯄꯥꯎ ꯄꯤꯔꯛꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ "ꯏꯕꯨꯡꯉꯣ ꯕꯦꯕꯦꯀꯥ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯊꯕꯛꯅꯤꯍꯦ꯫ ꯅꯪꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕꯗꯒꯤ ꯕꯨꯠ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯝꯂꯒꯅꯤ"꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯕꯦꯕꯦꯀꯥꯅ "ꯆꯦꯟꯈ꯭ꯔꯕꯅꯤ, ꯕꯨꯠꯁꯤꯡ ꯑꯗꯨꯒ ꯑꯩꯒꯁꯨ ꯅꯨꯡ ꯊꯣꯝꯅꯔꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ "ꯕꯦꯕꯦꯀꯥ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯂꯣꯡꯗꯥꯎ ꯁꯤꯃ ꯍꯦꯛꯇꯃꯛ ꯌꯥꯎꯁꯜꯂꯛꯂꯤ꯫ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯁꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯅꯌꯨꯝꯗ ꯍꯜꯂꯣ꯫ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯪꯕꯨꯁꯨ ꯊꯥꯒꯠꯂꯤꯀꯣ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯂꯩꯀꯥꯏ ꯑꯁꯤꯗ ꯄꯣꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯨ ꯈꯔ ꯇꯧꯒꯗꯕꯅꯤ"꯫ "ꯀꯔꯤ ꯍꯥꯏꯕ? ꯃꯐꯝ ꯑꯁꯤꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯕ"? "ꯍꯣꯏꯅꯦ, ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯕꯗꯒꯤ ꯕꯨꯠ ꯄꯨꯝꯅꯃꯛꯇꯤ ꯀꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩ ꯐꯥꯎꯕ ꯎꯍꯧꯔꯕꯅꯤ꯫ ꯑꯩꯅ ꯇꯥꯟꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯈꯨꯠꯂꯥꯏ ꯄꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯅꯣꯏꯒꯤꯁꯤꯗꯤ꯫ ꯐꯔꯦ, ꯑꯩꯅꯁꯨ ꯇꯥꯟꯕꯤꯔꯝꯂꯕꯅꯤ꯫ ꯅꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯗꯣ ꯀꯧꯔꯒ ꯑꯃꯨꯛ ꯇꯥꯜꯂꯣꯀꯣ꯫ ꯑꯃꯥꯏꯕ ꯌꯥꯀꯨꯁꯨ ꯌꯥꯎꯍꯜꯂꯨ"꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯕꯦꯕꯦꯀꯥꯗꯣ ꯃꯌꯨꯝ ꯂꯣꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯃꯥꯏꯕ ꯌꯥꯀꯨꯁꯨ ꯌꯥꯎꯍꯜꯂꯣꯗꯅ ꯂꯥꯎꯔꯝꯂꯤꯕꯁꯤꯅ? ꯑꯃꯥꯏꯕ ꯌꯥꯀꯨꯗꯤ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯌꯥꯎꯍꯟꯄꯣꯟꯇꯦꯅꯦ꯫ ꯍꯩꯕꯨꯗꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯥꯁꯦ, ꯃꯀꯣꯛ ꯆꯥꯛꯄꯗꯨꯒꯤ ꯇꯟꯕꯒꯤ ꯋꯥꯅꯤ"꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯋꯥꯀꯤꯡ ꯆꯠꯂꯤꯕꯗꯨꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯟꯊꯣꯔꯛꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯇꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯉꯔꯥꯡ ꯃꯤꯑꯣꯏ ꯑꯃ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏ꯫ ꯕꯨꯠ ꯄꯨꯝꯅꯃꯛ, ꯂꯥꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯅꯤꯄꯥꯃꯆꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯩꯒꯗꯧꯔꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯄꯥꯎ ꯃꯊꯪ ꯄꯤꯈ꯭ꯔꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯕꯤꯇꯥꯅ ꯕꯦꯕꯦꯀꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯕꯗꯒꯤ ꯕꯦꯕꯦꯀꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯂꯤ꯫ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ꯫ ꯕꯦꯕꯦꯀꯥ ꯍꯣꯏꯒꯤ ꯀꯀꯥ ꯍꯣꯏꯁꯨ ꯂꯩꯔꯝꯂꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯀꯥꯒꯤ ꯃꯃꯥꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯕꯦꯕꯦꯀꯥꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯑꯗꯨꯒ ꯕꯦꯕꯦꯀꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯎꯍꯧꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯕꯦꯕꯦꯀꯥꯅ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯂꯥꯏ ꯇꯥꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯔꯤ ꯕꯦꯕꯦꯀꯥꯒꯤ ꯊꯧꯅꯥ ꯑꯗꯨꯒꯤꯗꯃꯛ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯕꯦꯕꯦꯀꯥꯕꯨ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯇꯤꯟꯀꯣꯛꯄꯤꯗꯨꯅ ꯂꯩꯀꯣꯛꯄꯤꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ తాꯟꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏ, ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯊꯩꯔꯒ ꯊꯝꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯆꯪꯅꯗꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯩꯗꯨꯅ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ 2-3 ꯂꯩꯔꯒꯗꯤ ꯃꯇꯣꯝꯇ ꯕꯨꯠꯁꯤꯡ ꯑꯁꯦ ꯍꯟꯖꯈ꯭ꯔꯒꯗꯕꯅꯤ, ꯃꯥꯡꯖꯈ꯭ꯔꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯌꯥꯔꯤꯕꯃꯈꯩ ꯃꯤ ꯆꯪꯒꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ, ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯂꯕꯁꯨ ꯃꯤ 2-3ꯗꯒꯤ ꯇꯥꯗꯅ ꯆꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯁꯝꯕꯜ ꯈꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯅ ꯕꯨꯠ ꯊꯣꯛꯄꯤ ꯂꯩꯔꯛ ꯍꯥꯏꯗꯨꯅ ꯈꯪꯅꯔꯝꯕ ꯂꯩꯔꯛ ꯑꯗꯣ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝ ꯊꯣꯛꯄꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯕꯦꯕꯦꯀꯥꯁꯨ ꯃꯍꯧꯁꯥ ꯃꯍꯥꯛꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ, ꯍꯥꯏꯕꯗꯤ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗꯨ ꯐꯠꯇ꯭ꯔꯦ, ꯁꯣꯜꯂꯕꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯇꯨꯅ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ
ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ